Mamang December ki kunithoi dagi sanaba hokiba Hero Under 17 Youth Club 2022-23 ki final match tangase Classic Football Academy na Sudeva Delhi FC bu ani shinoda maitiba piduna cup asigi mapu oiba ngamkre. Ngasigi final match adu Hyderabad ki Deccan Arena da pung ani makhai dagi sanaba hoke. Tournament asida punna team nifumapan saruk yaduna mafam tarada group match sing sanake. Group khudingi makok oiba team ani khangat laba matungda Hyderabad round of 16 gi match sing sanake. Classic Football Academy na Group D gi makok oiduna round of 16 changlak pangam ki amade makoina sanakiba match singda lamba taunariba team na supnatagi goal ani khak makoi mayokta chanba ngamduna aduki matik fazana sanake. Ngasigi final match adudasu Classic FC na hobadagi loiba fauba Sudeva FC bu yamna lakchana sanaba ngamke. Classic ki ahanba goal Jahir na taramari shuba minita amade ani shuba na goal na Gogocha na kuntaret shuba minita chanba ngamke. Ngasigi mai pakpa match asiga mari leinana Classic Football Academy ki Technical Director Renedi Singh amadi team captain Aniska akhanana ELITETV ga wari sanarubagi paudam ama Manipur na sanarbagi field da powerhouse ni habadu ngasi muksu amukana takli madudi all India gi oina under 17 Hero Youth Cup ta December ki tarikun gani thoi dagi hoduna January gi ngasi tarikun 38 da lotion giva final match aduda Manipur dagi Classic Football Academy amadi Delhi dagi Sudeva FC na final sanaki haiba match aduda Manipur na punma matamda goal ani chanduna ngasi gi cup asi lobangam ki haiba match asida akoi Manipur gi Classic Football Academy na mai pakhiba aduda akoi sanaroi sing amadi team asigi technical director Renedi Singh na kari wakal khaliba amadi ngasi team asigi captain na kari wakal khaliba habadu ELITETV na mayamda puduna laksari ngasigi mai pakiba team Classic Football Academy gi captain ju oiba Aniska wari sanabai tanjam tang lojage Anis hadra kai phawi habiyo ngasi harawe ai gi team ji koi sarmani hona pa koi chahi mari changna hona pa ni sigi pa sigi tournament se lakna ko yang harawe pm bu nai ding se harawe se celebration to ni Manipur du ngai pa la ngai hori adugi ngasi awawa ni sida ai pm ba nai na harawe ngasi okay yam harawe ngani khoi yam harawe ko ado sumaina ngasi gi stage yok na hona da anise yam ngang su oi ko se ko sigi stage da hona ko da kari awawa challenges kari thengna gi something are koi je Manipur da loita ko da practice tawe ba koi coaches na sa renti ko renti coach ne gi manager sargam jin ko koi ada coaches na mo mo na chahi mari mo koi da takai rakpa yam phana practice yam hard work tawe koi gi players na am ko yam phana re adu ada Manipur da jo koi yam ana changa sigi phibam de yorok ne koi adu gi challenges mathang lai ri tournament mathang lakini hamsung amni akoi hard work chule koi yam thagale Aniski wakalon do ko mukena masidagi ena mai pa ko ko adu Manipur gi su natraga India gi su ena choba platform yam da sanaba ngam su oyu ko kwai last oina ngasi Classic Football Academy na mayam yam haraw celebrate tore ko isagi oina Canada sigi stage of the Canada credit biningi hena mai pang na baida magta ko na gini su hai ado sibo ki yor presida ko kana gum de credit biningi adum tang hai binam ai ko sai gi sir ai sarengi da tini ngasigi yam nungaiba miko sida koi Classic Football Academy ki technical director oibiriba India gi hana ex captain legendary footballer Renedi Singh ga wari sana bai tanjam tang lojage tamo ngasigi yam nungaiba miko sida ko kari han bada first reaction ji kai habio akoi na hona rese nuai angang jin first half ta fadon sane attacking second half ta attacking rangam jasu we defend really well adune akoi gi adaptation hai se adapt to se kamaina attacking football sanaraga goal chale kari mami ne handle adi kamaina akoi pull up na defend taraga akoi ngasi ka ba hai final da phajan sanara me hai ka su problem so collectively akoi gi angang me amna phajana honaraga ngasi ayam phajana kai hai adu ngasi gi akoi ngasi na ahan basu oidoine long journey amal lai hai tar si matung da ko aduna hore iba journey sida akoi Classic Football Academy na lorei ba initiative su yam thagani ngai ne tawbada bu hai ba journey sida thengna gi ba challenges amani tang kam challenges am thane si ahan da Renedi Football School haina haubani Renedi Football School haina thei amaga makhai lai ro kanda da ai di paisa do makano gi coaches ni pe to war kanda Manipur Renedi Football ta ga paisa tan ba ya da war kan sida akoi gi KKW gi machan pa Classic ki naw ba sina masu ne ro ka da thei mari lai maga da
ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯇꯧꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯖꯅ ꯊꯥꯗꯒꯦ ꯍꯥꯏꯔꯨꯕꯗꯒꯤ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯅ ꯍꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯉꯁꯤ ꯎꯖꯔꯛꯏꯁꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯁꯨꯃꯥꯏꯅ ꯂꯧꯁꯜꯂꯨꯔꯒ ꯇꯧꯕ ꯅꯠꯇꯦ ꯆꯍꯤ 4ꯗꯒꯤ ꯃꯣꯏꯅ ꯆꯍꯤ 23 19 ꯁꯨꯔꯤꯉꯩꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯨꯂꯞꯅ ꯇꯧꯃꯤꯟꯅꯔꯛꯏꯅꯤ ꯑꯗꯨꯒ ꯁꯤ ꯌꯧꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯗꯤꯁ ꯏꯁ ꯖꯁ ꯑꯦ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯕꯠ ꯋꯥꯠ ꯑꯦ ꯐꯨꯠꯕꯣꯜ ꯗꯦ ꯍꯦꯞ ꯄ꯭ꯂꯦꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯍꯥꯏꯖꯔꯝꯕꯅꯦ ꯌꯥꯝꯅ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯁꯤ ꯌꯧꯔꯛꯏꯁꯦ ꯑꯗꯨ ꯁꯤꯗꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯠꯀꯗꯧꯕꯁꯦ ꯆꯍꯤ 10-15 ꯋꯥꯠꯂꯤ ꯑꯗꯨꯅ ꯀꯟꯇꯤꯅ꯭ꯌꯨ ꯋꯥꯔꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯒꯅꯤ ꯑꯗꯨꯅ ꯗꯦ ꯍꯦꯞ ꯒꯣꯠ ꯑꯦ ꯒꯨꯗ ꯐ꯭ꯌꯨꯆꯔ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯆꯍꯤ 4ꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯊꯥ 1-2ꯒꯤ ꯅꯠꯇꯦꯕ ꯍꯣꯜ ꯏꯌꯔ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔꯁꯨ ꯂꯩ ꯁꯤꯅꯤꯌꯔꯁꯦ ꯃꯅꯤꯄꯨꯔ ꯂꯤꯛ ꯁꯥꯟꯅꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯐ꯭ꯔꯦꯟ ꯇꯤꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔꯅ ꯐꯅꯌꯥꯝꯅ ꯀꯥꯏ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯤꯛꯁꯨ ꯁꯥꯟꯅꯔꯅꯤ ꯑꯗꯣ ꯁꯦꯅꯤꯌꯔ ꯋꯥꯠ ꯏꯁ ꯑꯦꯛꯖꯥꯝꯄꯜ ꯁꯦꯅꯤꯌꯔꯒꯤ ꯃꯊꯪꯁꯤꯗ ꯑꯉꯥꯡꯁꯤꯅ ꯐꯣꯂꯣ ꯇꯧꯕꯅꯤ ꯕꯠ ꯋꯥꯠ ꯑꯦꯛꯖꯥꯝꯄꯜ ꯗꯦ ꯍꯦꯞ ꯁꯣꯟ ꯇꯨꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜꯒꯤ ꯏꯍꯧꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯐꯨꯠꯕꯣꯜꯁꯦ ꯌꯥꯝ ꯊꯦꯡꯅ ꯆꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯃꯟꯕꯒꯤ ꯃꯣꯏꯁꯦ ꯇꯞꯅ ꯀꯥꯈꯠꯂꯛꯄ ꯉꯝꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯂꯥꯏꯛ ꯃꯤꯖꯣꯔꯥꯝꯗꯗꯤ ꯕꯦꯕꯤ ꯂꯤꯛꯀꯨꯝꯕ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯟꯗꯔ 10 ꯑꯟꯗꯔ 12 ꯁꯨꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟ ꯂꯤꯛꯁ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯒꯨꯝꯕ ꯂꯤꯛꯁꯦ ꯍꯧꯗꯣꯔꯛꯑꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯦꯂꯦꯟꯁꯤꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯕ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯀꯥꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯑꯩꯅ 2015ꯗ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯩꯁꯨ KFAꯗ ꯂꯩꯔꯒ 6.5 years KFAꯅ ꯊꯥꯛꯄꯤꯔꯛꯏꯅꯤ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯑꯦꯕ꯭ꯔꯤ ꯏꯌꯔ ꯆꯠꯂꯤꯅꯤ ꯕꯦꯁ ꯐꯪꯉꯤꯅꯤ ꯑꯗꯒꯤ ꯗꯥꯏꯔꯦꯛ ꯃꯣꯍꯟ ꯕꯒꯥꯟꯗ ꯁꯥꯏꯟ ꯇꯧꯕꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯗꯨꯝ ꯂꯩꯔꯒ ꯃꯄꯥꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯗꯤ ꯃꯄꯥꯟꯗ ꯆꯠꯆꯕꯗ ꯐꯔꯦ ꯃꯄꯥꯟꯗ ꯆꯠꯄ ꯉꯝꯍꯧꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄ꯭ꯂꯦꯌꯔ ꯑꯃꯁꯤꯒꯤ ꯑꯦꯀꯥꯗꯃꯤ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯅ ꯍꯥꯡꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯌꯧꯔꯛꯏꯁꯤꯅꯤ ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯈꯛꯇꯪꯗ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯂꯣꯏ ꯀꯟꯅ ꯇꯧꯔꯤ ꯇꯥꯏꯗꯥ ꯇꯧꯔꯤ ꯀꯥꯒꯣ ꯇꯧꯔꯤ ꯑꯗꯒꯤ ꯙꯔꯝꯖꯤꯠꯀꯤꯅꯁꯨ ꯇꯧꯔꯤ ꯑꯗꯩ ꯁꯨꯔꯀꯨꯃꯥꯔꯅ ꯁꯥꯏꯠꯇ ꯇꯧꯔꯤ ꯎꯈ꯭ꯔꯨꯜꯗ ꯇꯧꯔꯤ ꯐꯨꯠꯕꯣꯜ ꯐꯣꯔ ꯆꯦꯟꯖ ꯇꯧꯔꯤ ꯁꯤꯒꯨꯝꯕ ꯑꯦꯀꯥꯗꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯛꯇꯪ ꯅꯠꯇꯦ ꯗꯤꯐ꯭ꯔꯦꯟ ꯑꯦꯀꯥꯗꯃꯤ ꯃꯌꯥꯝ ꯃꯣꯏꯒꯤꯁꯨ ꯂꯦꯚꯦꯜ ꯕꯦꯁꯇ ꯇ꯭ꯔꯥꯏ ꯇꯧꯖꯔꯤ ꯏꯟ ꯑꯅꯥꯗꯔ ꯐ꯭ꯌꯨ ꯌꯔꯁꯇ ꯑꯦꯀꯥꯗꯃꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯗꯤ ꯑꯗꯩ ꯍꯦꯜꯗꯤ ꯔꯥꯏꯕꯦꯜꯔꯤ ꯑꯃ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜꯁꯦ ꯑꯃꯨꯛ ꯐꯖꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯕꯠ ꯋꯤ ꯖꯁ ꯍꯦꯞ ꯇꯨ ꯀꯤꯞ ꯋꯥꯔಕಿꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯪꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯑꯣꯏꯒꯦꯔꯥ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯒꯗꯤ ꯇꯞꯅ ꯆꯪꯉꯦ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯍꯦꯜꯞ ꯇꯧꯔꯦ ꯐꯔꯦ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯍꯦꯜꯞ ꯇꯧꯗ꯭ꯔꯗꯤ ꯒꯣꯔꯃꯦꯟꯗ ꯅꯤꯖꯔꯒ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯒꯤꯅꯦ ꯑꯩꯅ ꯔꯦꯅꯦꯗꯤ ꯐꯨꯠꯕꯣꯜ ꯁ꯭ꯀꯨꯜ ꯍꯧꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛꯀꯤ ꯅꯥꯎꯗꯨꯅ ꯄꯨꯔꯥ ꯍꯦꯜꯞ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯤ ꯌꯧꯔꯛꯏꯁꯦ ꯑꯗꯨꯅ ꯒꯣꯔꯃꯦꯟꯗ ꯁꯞꯄꯣꯔꯠꯇ ꯒꯣꯔꯃꯦꯟ ꯍꯦꯁ ꯒꯣꯠ ꯂꯣꯠ ꯑꯣꯐ ꯊꯤꯡ ꯃꯣꯏꯗ ꯌꯥꯝꯅ ꯊꯕꯛ ꯌꯥꯝ ꯂꯩ ꯑꯗꯨ ꯒꯣꯔꯃꯦꯟꯅ ꯇꯧꯔꯦ ꯐꯔꯦ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯕꯗꯤ ꯌꯥꯗꯦ ꯐꯨꯠꯕꯣꯜꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯏꯁꯥꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯑꯦꯀꯥꯗꯃꯤ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯃꯁꯥꯅ ꯂꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯏ ꯑꯗꯨꯒꯤꯗꯣ ꯍꯣꯠꯅꯕꯗꯪ ꯂꯦꯞꯄꯤꯒꯅꯣ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯠꯄ ꯉꯝꯒꯅꯤ ꯂꯥꯁꯇ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯊꯤꯅ ꯇꯦꯂꯦꯟꯠꯀꯤ ꯄꯨꯜ ꯑꯃꯅꯤ ꯍꯥꯏꯅꯔꯤꯀꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯛꯄꯗꯁꯨ ꯑꯦꯠꯂꯤꯁ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯌꯔꯁꯦ 5-6 ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯁꯣꯟꯇꯛ ꯂꯩꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤ ꯃꯁꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯖꯄꯥꯟꯅ ꯆꯍꯤ 30 ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯦꯀꯥꯗꯃꯤꯒ ꯍꯥꯡꯇꯣꯛꯏꯕ ꯆꯍꯤ 4 ꯇꯧꯔꯤꯁꯦ ꯃꯣꯏ 30-40 ꯃꯃꯥꯡꯗ ꯇꯧꯔꯕꯅꯤ ꯗꯦꯔ ꯏꯁ ꯑꯦ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯒ ꯋꯥꯔꯜ ꯀꯞꯇ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯗꯒꯤ 4 ꯈꯛꯇꯪꯗꯅꯤ 4ꯗꯨꯗ ꯈꯟꯕꯤꯒꯅꯣ 10ꯗ ꯆꯪꯅꯕ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯁꯦ 10ꯒꯤꯁꯨ ꯈꯟꯕꯤꯒꯅꯣ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯆꯍꯤ 2-3 ꯍꯧꯗ ꯉꯥꯏꯔꯤꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯇꯧꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯕ ꯉꯝꯃꯛꯏꯁꯦ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯐꯥꯎ ꯁꯤ ꯌꯧꯔꯛꯇ꯭ꯔꯤꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ 5-6 ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯦꯀꯥꯗꯃꯤꯗꯣ ꯃꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯩꯗꯤ ꯔꯤꯖꯜꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯂꯥꯏꯅ ꯑꯗꯨꯝ ꯆꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ Thank you very much ngasi Classic Football Academy na asumlaga India gi under 17 tournament asida mai paktuna Manipur ge chauba mai purak pangamgui da onta khoi ELITETV gi site isu hanna thagat chari